Chief Minister 𝐀𝐍𝐀𝐋 hayeng jiribam da chalagani masida khoi gi party gi president amadi khoi gi MLA ni pansu loina gani ja chatka dori ba khungche se khoi ja kamaina ga dieng masi ngarang chair lauduna masaka khoi gi secretary da official ke am ga su loina na khoi gi national highway sing da khoi gi safety amadi security ki fibam gi matang ga su khana ki bani ja sai matang se khungche se kamaina ga dieng ba ja little kenoni hayeng si tangmari April Mari stage da Chief Minister si MLA nipan galwina na khoi gi jiribang da satani haire aduga kenuga khoi gi BJP gi president state president khoi e sarda su yawani hai masi khoi gi political BJP gi oina achoba team amani haiba tare aduga sakadam concept si yamna maru oiba yamna significant oiba amasung amarom da historic oiba aduma concept amasu oigani haina akhoi haiba su ya na hajaningi ado sakadar concept si laikhat satuni lambi da sorok da satuni road da by road da satuni ada mamang da mahakna Chief Minister help oirapaga ikui dana khoi jirbam da satlure ado dei da adugi concept di helicopter da satpani ado hayeng gi concept si helicopter da natte gari da khoi ki by road da satuni adana si by road da sat ka tur ba si gi akhoi ki jiribam taba akhoi highway ase asigi lambi sida adam yamna karhani interesting oiba development khara thorpa yabgi kenasu adam oithopasu leitabnate haibati sigi lambi paring sida akhoi ngasagi ko ki jo community haitare ne ko ma adumba kenasi sigi community ki mi mayam amasu adam khun khara tai haitare an sidagi akhoi ki sigi Tamenglong district ki heka khatpa hokiba akhoi ki Senapati district haiba tare sorry Kangpopi district ki machet ama oiraga Tamenglong langsil tuni ko Portland karikara kaina sidagi adum hogituni singka base aduna asai sidagi adum hore ko ki jo community khunda base aduna marak da su adum lei aduna haiba sigi mafam singsi lalga satuni adu hanadi kari lei hana kuki jo community ki makhoi tong ba CSO sing maru ena ngasagi ku kuki jo council ga na KGC ga na leidna adigi ITL phai kera adigi kotu hai kera adigi kari keno atopa makhoi ki organization mayam amase leidna hai riba organization mayam sina makhoi na thamkiba public ta thamkiba wafam se makhoi ki akhoi buffer zone na ama makhoi na ama hai ri ko ado akhoi government no manipur na ti honorable chief minister masam na ti buffer zone leite special zone hai ba amati layna man hai sorry security zone hai ba mala aduna lay hai na ti admaina hai ki bate laikre adu hai riba buffer zone si maitai singna maitai community na lansil pa yaroi hai ba wafam lai ki bane aduna hayeng sidi maitai mayam am yaw tawri ba satpada akhoi chief minister ki khongchat sida MLA mayam yaw tor si maitai ngatani adigi madugi manung da ma ki tour gi convoy du te yaw ka ba ma ki staff sing kari sing adigi security gi kari gi mayam mayam yaw tawri ba adu hai ba maitai mayam sina hayeng si ngasai ki jo community na khunda ba khun khara si lal ga sal lakdori bani na hayeng adu te ta ma khoin kamaina respond tor page kamaina react tor page have do adum adu kare hani yamna adum khara kano oigani haitare maduai tuda kitang puning chingsinga oiba adum ba phibam ma lakpa yai hana ai hajaningi aduna marak masigumba mayam se lakpa yabgi othopdu leibani na ngarang akhoi security meeting ama phamaga kano na akhoi honorable chief minister masaban preside torga maduna lambi sta sappa matamda karima makhal amatagi apanba arakpa karhani adumba impediment obstacle adi disturbance amata thon dana naba security ki yamna akan section thorong lokhan wu wafam singarang khana khare aduna hayeng sia atum social maki kan tawrani aduna kangasai security se yamna phajana adum yamna akhoi unprecedented adum tight security ama arrangement ama so en ki leiba ya na akhoi thajai aduna leifam sto tawgadawni aduga ngasai kano singduna ngasai yet lebu community haitare ne ko lahning dri pachal haning dri ba aduma community gi maikai dagi makhal amatgi apan base amata tholoi dabana ana kari sungamoi akhoi manipur da hosik lei security kano sing atok matik jam gra bane ba hai reba security personnel akhoi se central paramilitary force lady ko army lady adigi state force makta da akhoi ki manipur police lady commando lady IRB lady manipur rifles lady natra
सिम मयाम सिन ताद सिनते परें लेंबदने हौजिक कनाना नोब अपन बपिदुइसे नत्रा कनाना नोब येट तौरिसे अदुना अदम परें लेंब ngam adum gi strength pukta adum hendokna adum leire haitare aduna kesu thodona nuk sathninga ti oite chief minister ama chatpa haibasi akhoi ki manipur gi di khwai dagi akhoi ke noni makuk ni haitare lusing purel ni aduna mahakal luina na ma ki convoy na satpa matamda makhal amata ki kanagumba force amatana akai ba apan ba ayat papi haningai maram leite madu mathor patar ga di madoi matik chaba mongda akhoi security no respond to don haibase ayat man haijaningi aduna hayeng si sungsoi ki chief minister kana da jirbam yogani aduga zirbam gi matung da makhoi se among silchar da assam da chuchapa gi wakham lei aduna vote khom ba khop kari kara asonda akhoi gi bjp gi mirep ki tamta kanu gi election campaign meeting da yawro bo khol bo gi wakham chu plan chu adum leiyena haire aduni leader